Technopol District IRB Headquarters Sanaba Thaurangliba Sida Kuki Chief Association Athingba Thamlakle. State Government of Technopol District ki Saibong Khulda Taramathoi Shuba Indian Reserve Battalion IRB Headquarters Sanaba Thaurangliba Sida Kuki Chief Association KCA Technopol District na Athingba Thamkibaga loinana Government Headquarters Sanaba tender tawriba si local stakeholders singamang zonuna danaramba leite haidi Association National Region State Santi amasung tangduli taba mapung phana hansilaktri phawba district asida IRB ki headquarters habi yaro habagi athingba sing thamduna lakhibani haidi Manipur ngasina district asigi miyamgi hul khangbidana namduna IRB headquarters hanaba propose tawbaga loinana tender notice thokliba se district asigi miyambu ikai khumnadaba utpani haina KCA gi serol sina phungdorakle loinana government na contractor singda project asi saba haunabagi tender pi khrabasu Technopol ki civil society organization singda saba hawhaloi haraduna karigumba contractor singna project asi sana bahonabada maduda tholakpa aphapata ki daita sing masana pujagada bane hariba Masida IRB ki headquarters sage harabadi government na Technopol district asida mapung phana santi amasung tangdulai taba lehangada bani haide Impanel private hospital singda kaknaba laina khara da layembagi khudong chaba phanghangadawri hairi Manipur da lairiba private hospital singda PMJAY health card pairiba beneficiary singda kaknaba laina khara da khudong chaba phanghalagani hairi hiramasigi matang da health department gi CMHT amasung PMJAY gi state policy manager irengbam bijetana hai private hospital singda piriba analayenge khudong chaba si neurosurgery neurology cancer heart ki laina dialysis tawba amasung kidney transplant tawbana singba konsingani haide mahana hai chaliba sahi 2026 ki August tarani pandagi Manipur da laiba impanel oba private hospital singda MPJAY gi makhada layengba yaba laina singdi neurosurgery amadi neurology heart ki oba laina sing cancer dialysis amasung kidney transplant singba layengba da khudong chaba phangana balenga athabak paikhalakpani haike 2032 dagi Meitei Naga Pangal Amata CM oiba ngamaroi haina AT gi PR Robin mangama thamlakre namdana census si tawkhraba election yekhalakani natraga sonthakigani 2027 da delimitation hek tawraba lamdam segi yelhomi oiriba phurup tagi CM oigadu si lakleba election sin aroibane 2032 dagi di oiba ngamaroi Meitei Naga Pangal amata karisu tawba ngamaroi matamdu da hojik makhau pongliba phalliba ID minister ni officer ni angambani tawja sariba mayam sei tapna lekha taraglane hansanglaba haksangna kyang kuina khangduna leigane asum chasilakane masi khangna thawa sadaba natraga tasengna khangdribara ama tawri leibak sagi phamnaiba amadi civil amadi uniform ki officer sing adugi matung tarakpada 2029 da lalhoba muthatpagi pandam leibani hek loibaga train lakpa asobo group of companies kya thajilaktuna minerals kya lokthokpa horaklagani namphu saphuda loiraklabani ko iraisa sa yamna luwa matam yawrabane apun balingjal manaba haiba khulai sinatna ngasi ekhoida leitrabane wakhal tawbiro lingjal manaraga lebak kansira natraga hunaraga singthanaraga punna mutminna khrasira so is yours haina Robin mangang khwarakun thamakre Nakalamoromdana Aramba Girusung Purel Korongan Kumana Tamlakibada Narang 80 site the governor Unabada Mayek Sengna no NRC no census Hana Tamlami Hana Pondora Cray Manipur census Pang Tok Drengai NRC Hana Pang Tok Nava Union Home Minister da Taksilam Lahana and Biren Pondo Cray Makalamatagi census status the Pang Tok Drengai Mamangda Manipur Gimiana Taliba demand National Citizenship Register NRC Pang Tok Naba Manipur Gihana Minister Nong Tombum Bidena Union Home Minister Amit Shah da Wapam Tamlang Kray Nominini ki Khongsat to Delhi da Leiruba Matung Ngase Impal da Thonglakiba Hana Minister and Bidena Pongdo Kibane Bidena Pongdo Kibada Ngarang Union Home Minister Amit Shah ka unanaba appointment phangduna minute kuntraram unabagi tanja phangke Amit Shah ka unabadu da mahaki maike degi tongan ba hiram gi matangda wari sanabaga loinana Manipur da khwaide gi sauna thengnariba issue singi marakta ama oiriba economic blockade amade counter economic blockade namaram oiraga miyamna nomagi sangdraba yadraba polam sing phanglaktaba amade masina maram oiraga potche gi mamalda hengalakliba singi matangda so khana
नैनखे अमित शाह का उनरुदब मतुंग हानागी चीफ मिनिस्टर बिरेन फोंदोखिबदा मणिपुर की हौजिक लैरिबा इश्यूसिंग असिगी मतांगदा अथु मतमदा यूनियन होम मिनिस्टर ना येंगसिलकने हाइबगी थाजबा अदुसु फोंदोखे लोइनाना कुमजा 2023 की ममांग मणिपुर दा ngasi फावबा लोइसिंदना लैरिबा इरांग असिगी ममांग महाकि लेंगाक लैरिङै मतमदा डिमांड तौदुना लाखिबा एनआरसी की मतांगदसु अमित शाह की पुनिंग सिंसनखे मतम अदुगी लेंगाक त खंगहलकपगी मतुंगेना मिनिस्ट्री ऑफ होम अफेयर्स अमसुंग रजिस्ट्रार जनरल ना स्टेट गवर्नमेंट की माइकेदगी हाइजरकपा दु खनरी हाइना खंगहलखिबनि हाइना हानगी चीफ मिनिस्टर बिरेन ना फोंदोखे माना हाइ मणिपुर की मियामना सेंसस की मायोक्त लैबा नते अदुमोइनमक एनआरसी ना हाना तौबियो हाइबने लमदम असदा लोन यादब मओंग त मपाल लेबाक तकी संगसिलकलिबा मियामना मरम ओइरगा लमदम असगी डेमोग्राफिक त अहोंगबा लाक्लिबा सिंग असि मियामना खंगे सेंसस पांगथोक्त्रिङै ममांगदा एनआरसी पांगथोकनबा महिरोइशा कयाना खोंजंग संगसिलेबा अमदे मैना पाइबी नुपी इमा इबेन कयाना खोंजंग संगसिले लेंगाकी रिपोर्ट मतुंगिना मणिपुरदा unrecognized soiba village समापन का कुन तरुक लैरी हाइरदुना मियामना मखोइसिंग अदुबो मसक खंगदोकनबा डिमांड तौबनि हाइबा वाफम यूनियन होम मिनिस्टर अमित शाह दा खंगनखे लोनना अमित शाह ना महाके वाफम सिंगबु मुन्ना ताबगा लोनना पॉजिटिव ओइबा रेस्पॉन्स अमा यूनियन होम मिनिस्टर दगी लाकने हाइबगी थाजबा अदु फोंदोखे KCP ताइबा गानबना लुसिंगबा कैडर निफुगा तरुक खुलाइगा कोनाना लेंगाकता चंगजरखरे हाइरे कांगलेपाक कम्युनिस्ट पार्टी KCP ताइबा गानबा ग्रुप की चेयरमैन हॉबिजम दिलीप एलाइस ताइबा गानबना लुसिंगबा लुप असगे कैडर निफु तरुक खुलाई थादोक्तुना महौसागी पुनसिदा हंजलकपदा सिमनेसा युमनाम खेमसाना तरामना ओखरे खुद खुलाई पाइदुना शांति पुरकपु यारोय स्टेट असगी इशू असिना मरम ओइरगा खुलाई पाइखिबसिंगना शांति की लंबी हंजिनबिरउ लेंगाकना सबसाना मतेंग पांगनी हाइना चीफ मिनिस्टर युमनाम खेमसाना फोंदोखरे नसी होम डिपार्टमेंट सिंधुना फर्स्ट बटालियन मणिपुर राइफल्स की पेरेड ग्राउंड पांगथोकपा होम कमिंग सेरेमनी अमदि KCP ताइबांगानबा ग्रुप की चेयरमैन हॉबिजम दिलीप एलाइस ताइबांगानबा ग्रुप असिगे वाइस चेयरमैन जनरल सेक्रेटरी ऑर्गेनाइजेशन एंड पब्लिक रिलेशंस फाइनेंस सेक्रेटरी यावना ग्रुप असिगे केडर निफु तरुकना खुलाइगा कोनाना चीफ मिनिस्टर युमनाम खेमसानदा सरेंडर तौखे होम कमिंग सेरेमनी द ग्रुप असिगी माइकेदगी तोंगान नोंमै कुन कापा यारिबा मरु सनिगा तरा तरुक अमदे एक्सप्लोसिव अहोम लेंगाकता खुसिनखे थौरम अदुगा मरि लेनना चीफ मिनिस्टर युमनाम खेमसाना हाइखिबदा ngasi KCP ताइबांगानबा ग्रुप की चेयरमैन मसा यावना ग्रुप असिगी केडर निफु तरुकना खुलाइगा लोइनना लेंगा असदा थाजबा थामदुना सरेंडर तौबा सिमक यामना अफबा खोंथांग अमने मे 3 दगी हौदुना स्टेट असिदा थोक्लिबा इरांग असिना मरम ओइरगा मियोय क्या अमा इमोशन दा खुलाई पाइखिबने अयामबने खुद खुलाई पाइरगा शांति पुरकपा यारोय इमोशन मरम ओइरगा खुलाई पाइखिबसिंगना खुलाई सरेंडर तौदुना शांति की लंबिदा हंजनबिरउ शांति लैरबा मतमदा लमदमस्ता चखोटबा पुरकपा ngamgani हाइना चीफ मिनिस्टर युमनाम खेमसाना फोंदोखे ngasi thauram aduga mari lenana chीफ मिनिस्टर युमनाम खेमसाना हाई हौजिक मियामना सेंसस का मरी लेना मियाम के अचौब इहौ अमा लाक्लिबा मियामना NRC तौरब मतुंगदा सेंसस तौबा हाइना डिमांड तौरिबा से लगांगसु सपोर्ट तौवे ममांगदा स्टेट असेंबली ना NRC तौनबा वारेब लौबसु लैखरबने लैंगा के माइकेदगी मियामना थमले वाफम असि मपुंग फाहनबा कनमोंदो होनरे मियामना डिमांड अमा तौबा मतमदा बन तौबगी महत्ता अतोप मखल के एजुटेशन अमा तौबियो बन असने स्टेट असगे इकोनॉमी सोखनबत नतना महिरोइसिंगी महिमसिंग तंबदा चाउना सिंगनबा अमा ओइदि हाइना चीफ मिनिस्टर ना फोंदोखे नसिगे होम कमिंग सेरेमनी अदुदा डिप्टी चीफ मिनिस्टर खुराइजम लोकेन BJP की MLA सिंह सिक्योरिटी एडवाइजर कुलदीप सिंह मणिपुर की DGP मुकेश सिंह सिविल अमदी पुलिस की मकुक थोंबा ऑफिसर सिंह BSF अमदी CRPF के मकुक थोंबा ऑफिसर सिंह यावना मियोय कियाना सरुक याखे NRC की डिमांड JFD की पुंगनी फुनिपान की जनरल स्ट्राइक होख्रे क्वा कैथल बाजार सेंट्रल फोर्सिंग मुकनबदा असोप नंख्रे हैदि सेंसस पांगथोक्त्रिङै की ममांगदा NRC पांगथोक्तुना लमदमसिदा लोगी वांगमदा चंगसिलखिबा मिटोप मियाचासिंग खंदोक्तुना मरमदा हलनखिगदबनि हाइना JFD की पुंगनी फुनिपान की जनरल स्ट्राइक होख्रे जनरल स्ट्राइक असिना मरम ओइरगा महौसा की पुंसिदा साउना अकाइबा पीख्रे JFD ना कौखिबा पुंगने फुनिपान की जनरल स्ट्राइक असिना मरम ओइरगा ngasayo anganbadagi hauna mafam kayada miyam tholaktuना लंबीदा टायर मै थाबा उवा फैजिनबा यावना kana amata satok sin tahon khide khwaramban kaichal yauna lalol itiki mafam khudmak thonglon khe dukan hangna khide lambida
passenger gari sing senakide mahiloisang sing yauna lengak loisang sing thonglo nakhe general strike asigi manungda tidim lambi gi kwa kethel da yamlaba ban sogat pa singna khongchang sang silinge da lakhba central force ki gari ama thingna ba honabada chauna mukna ba thokhe thodo adu da mioi ama makhuta fracture oiduna kwa kethel da laiba asian hospital da laikana ke wabagai lamkhai da su yamlaba ban sogat pa singna maikai adom da lakhba kaksing asigi mla m rameswar thingduna saran kide imphalis ki chumbuthong thong da ban sogat pa singna thingjinduna kanamata sathok sin tawhan khide singjamai parking da su yamlaba supporter singna asarong sing thingkhe uripok lambi gi mapham ke ada tire mai tha khe jfd gi khongjang sagoladuna imphalis ki dc office mamang da yamlaba maira pai bi singna akanba nong marakta dc office da census ki training lakhiba enumerator amasung supervisor sing thingduna thamkhe maira pai bi singna athingba pi ke baduna maram oiraga security force ka chauna mukna ba thokhe loinana security gi maike de tear gas kaptuna miyam adubu tan khaina ba hona bada sopan kya yawbadagi jenems hospital da pukhatuna laikana ke amoram da khongjanga sigi manung da police ki action da soktuna haujuk phawbada jenems da soktuna laikana riba singa do de top khonang khongdagi bijeta top tagi laisam sunita kongpak nauroibam lekai dagi KSS pramo amasung pangamam ranjita kawi hairi imphalis ki yari poklambi ki kongba thong da su ban sagat pa singna thong mayai da thattuna kana amata satok sin tawhan khide adubu ana ayaki oina di komthoke wangkhai thangat mapat lambi da su yamlaba miyamna lambi thingbagi khongjang changsin khe tumbu thong dagi bamole kai taba torba lambi da su kanat khajinduna miyoi amata charhan khide amarom da JFD na changsen kiba pungni phunipan ki general strike asigi manungsa nanga seyo angan badagi JFD ki nupi thaumi sing yauna volunteer sing na mapham kya da ban gi khongjang changseliba sing koina satuna yingsin khe loina khongchat da mahabali kabui khulda dukan amasung hotel khara thong hangduna leram badagi lonsel han khe adubu pharmacy sing gi oina di komthoke porompat ayang pali road wangkhai lambi ki puja lampak mapa Yonglan lambi crossing andro parking angom lekai mapada asoba nungjaw amasung uwa kaya phajinduna sathokal sin thingke JFD na sathakiba pungni phunipan gi general strike sagatuna moirang apunba mera paibi imalup apunba nupi lup moirang branch amasung kege moirang kendra apunba lupna moirang AC gi maphang khudemakta lambi thingbagi khongjang sangsan khrei loinana AC gi maroba kaithal sing moirang thoibi awun kaithal khamnu kaithal ima kaithal moirang amasung moirang lamkhai dukan sing thong lol han khrei Bisnupur kumbi yauna tongan mafam atai da su ban gi mami chauna ta khi haire KCP na final reminder issue tawrakle state asida lairiba school singna revolutionary education policy of Kangleipak thabak oina pangthoknaba aroiba oina ningsinglakpaga loinana hairiba policy asibu thabakta onthokta tarabade akanba action lokhotkani haina KCP ki secretary information and public relations department M Punsiba maitaina thadrokpa cherol amana haire cherol sina makha tana hairiba na private school ayamba hairiba recommendation amasung prescription sing asi thabakta onthokpa haure adubo profit oriented amadi predatory school kharadi haujuk phaw thabakta onthokdana leire school kharagi mapu singna hairiba policy asi thabakta onthokna ba hona dabada natana asigoba khongthang asi anti students amasung anti people amani haina phongtokpa yauri karigumba hairiba recommendation amasung prescription sing asi thabakta onthokta tarabade 2027 dagi matam chupagi oina thingzilagane loinana october gi aroiba sarukta hairiba institution sing asigi list sing release tawragani loinana hairiba school sing da mahiro singna ming chandana bakhang halli haire tear gas kapsilakpadagi ima ama soktuna jenems da laikana khre haire census ka mari ledana august kungamanga phawba sathagadaba enumerator amasung supervisor singi training sathaba yaroi haina ngasi su nong marakta masing yamlaba ima singna imphal east district ki DC office mamangda thomjanduna kholaw kya lawkhre masing yamlaba mera paibi ima singna mitop khandoktuna census toba yaroi haba kholaw sing lawkhe nongthelpung ahum makhai tarakpa matamda security force ki kangbuna khongjang sangsileba ima singi marakta tear gas kapsenduna tankhai ke maduda khongjang
changsinbada saruk yakibi ima ama soktuna Jenims da laikanake panba yabdi numit kharani gi mamang da su JFD students wing na census ka mari lenana training tawba yaroi haiduna nambol da leba SK Women's College Moirang College DM College da khongjang sangsinduna training thugai kiba amadi ngarang na Mahabali da leba school amada training sathanaba thorang tawrambadagi maina paibi singna thugai kiba laikhrabane DM College da sangsin kiba khongjang da mahiroi anisu aso open nang kiba su laikhrabane Hayeng lenga ki mehusing Delhi da chatuna NRC pangthok tri fawba census e thokpinaba center ki lusingba singda taksiluragani haina sapam ranjan na phongdokhre NRC pangthok tri ba fawba census e thokpinaba hayeng lenga ki mehusing Delhi da chatuna center ki lusingba singda taksiluragani haina MLA Dr. Sapam Ranjan na ngasi Manipur lenga ki e pawgi loisang ama oidiba Directorate of Information and Public Relations DIPR ki auditorium hall da pangthokpa paw ki mifam ama da phongdokhre Mana Pomising the Makatana Punto Kibade, Lamda Masagi Miamna Amade, CSO Sigma Taliba demand NRC Hana update Toro Matung Census Pang Topio Hidebasi, Palibalinga Asigiswa Pambani, Lingas Namamang the So Assembly the Putokuna Kana Kibata Natana Sterasigi Hojik Poidiba, Demographic Ambulance Asigi Kalaga, NRC Hana Pang Tokuna Legal Oiba Citizen Sing, Kando Club Matung Census Pang Tok Nabahidun Union Home Minister the Hojik Sterasigi Oidiba Piba Masida Census Asimatang Kara ye thokpinaba haiduna taksinduna lakle maramaduna miyamgi apambagi matungina hayeng lenga kimihot khara Delhi da satuna NRC update tawdri phawba census matam khara ye thokpinaba center gi lusingba singda taksilagani haike mana makhata na hai JFD amadi Manipur miyamna hojik taliba dimana si Manipur lenga ki maike degi su yamna lumna lawe adubu census ye thokpa haiba si center gi makhota leibana maram oiraga lenga ki maike degi su center gi lusingba singda taksinduna lakle makhata na su haye amahana Union Home Minister Yauna Center ki lusingba singda taksingani baramaduna hojik JFD na kawdiba general strike si miyamgi amade mahiro shinge khallaga handok piyo bangi mahut democratic oiba maongda changsan biyo haina mahana appeal tawke amaromda pawgi mi phamasiga mari leinana MLA TH Radis yamna phongdokhibada NRC taro matong census pangthok piyo haiba si Manipur miyam amade lenga asigi su apambane masina Manipur gi integrity amade Manipur si kangadoribane lenga asina su center gi leader singda kyara hana satuna census ye thoknaba taksinduna lakpe adubu miyamna lenga ki maikaidagi NRC tawduna census pangthokpa pamba oina uribasi tawbigano ngasinga lenga na pangthokliba pawgi mi phamasisu miyamna ban karu matong pangthokpani hana lobigano miyamgi apamba lenga ki so apambani hayeng center ki lusingba sing unaduna census ye thoknaba taksingadawriba asida center ki maikaidagi su positive oiba response hoiduna pirakane haibagi thajaba sauna lai haina phongdokhe